English Thuna heinaba step manga khangminnasi. Taba tammu, mina ngang taba, pau taba, radio taba, dagi English ki video mayamam tasanba. Taba sina kwai dagi maru wair haitare. Taraga tamaktuini, taraga hairaktuini. Mina ngang idu karino haibdu khangakanda. Isazu mina ngang budu tamjaraga haijaraktuini aduna. Tasin base yang maru oi, munna tau. Ani subada partner amaga tamminnou wari toina Englishta sannou. Mi amaga tamba haibasi yamna maru oi. Haibadi English ngangminnanangai mi kanam laitragadi ngangthokpagi chance tu lairaroi aduna miga wari toina sanaba partner amaga punna tamminnaba aduga tammiba mayamdubu ngangthoga practice tawna chingba siamna maru oi. Aduna partner amaga pun tamminarga English ki improvement du Nasana trace tawjaraga fazana dum tambaya hariba. Ahum subada Angangi lairik paba booknachingba lairik mayamam paba ko pagi jugai gi wari gi tinkal gumba keke pabjam kanai haitare. Paba kansita sentence construction formation hairkaneba. Dagi Angangi lairik ti am line evenina adai comic books am line evenina English to dum khangba ngamakaneba ko. Dana pasalo Mari subasidi nakoina hujik tawribasini online haibati media dagi online platform mayam dagi tamba ko. Hujikandi lairik laisu tambagi English tambagi resources mayamam laire. Facebook, WhatsApp, YouTube na chingba media platforms mayam dagi English tambagi video mayamam thagale. Fazana utilize toro. Game na chingba dagi ate entertainment mayamam laire bidu khara kano thado ga haitare. English hainingagadi khara English ki video ena focus toba haitare ne English ki video da matamje hena piba do itaragadi adum hairkani tamna ko. Manga suba point si amaru oi Nasana nasabu thajou haibni ko. Sunghai hairaroi hena khallagadi hairaroiba. Haidi hainingbagi wakhalondu laitreba. Hairaroi khangragadi adum hainangai hotnararoi adun hairaroiba. Isana isabu thajaragadi isana hotnaribasi soidana mai pakani khallagadi thajabdu lairagadi adugi matungina adum hotnarakani hotnabagi matungina adum haisu hairakani ko. Aduna isana isabu thajabiyu. Thank you.